Kangpokpi District Kuki Su Group की designated campsing thamba yaroi ELNCCA FNCC Kangpokpi District Kuki militant group singi designated campsing thamba yaroi haina Stern Liangmai Naga Chief Chairman Association ELNCCA na phongdorak pagaloina na wafam asiga mari leina na Foothill Naga Coordination Committee FNCC na Jackson wafam thambaga loina na tharang ase kudakta handok na ba Union Home Minister Amit Shah da memorandum ama piduna kangankre Stern Liangmai Naga Chief Chairman Association ELNCCA na thadorok pacherol amada Kangpokpi District manungda thingsit amasung Evenager haina mingming thonduna Kuki militant group singi designated campsing hangdok na batharang tawagli ba mafam sing asi naga ipai puna thambiram balamgi manungda laibani campsing asi hangdok kadariba kharam wifi amasung J Thomkholul Blessing asi nagagi territory manungda lairibani maram asina sigumba aggression amasung provocation githaba asi yaba ngamloi hairi cherol asina makhata aduna langking choi amasung natheljang maming thonduna kharam wifi amasung J Thomkholoi na traga nagagi lam manungda campsing thamlakpa tarabadi thoaningda thodok thorakani community marakta hena sathiba phibam ama thorakpa tarabadi masigi daita state government amasung Ministry of Home Affairs MSA na pugadabani hairi amarom na nagagi lam lausenduna Churachandpur amasung Kangpokpi fauna balambi semnaba tharang tawduna nagagi territorial right manaba lokhalakliba tharang asisu yaba ngamloi maram asina ikhoigi traditional land manungda nagagi lam mapugi ayaba yawduna Kuki singna unauthorized oiba mawongda khundaraknaba honarakpada maram amatada compromise tawrei makhoibu tanthoknaba thabak lokhatkani haina su phongdoragli political gi khudong chaba yengduna nagagi lambu lalonpot oina sijinaba yaroi haina su Ministry of Home Affairs amasung Manipur government a warning tawri nagagi ipai puna thamlamba lamkhai ngaktuna thamba haibasi naga miyam gi lengba yadaba ithawni nagagi lam identity gi damak thawai thaba pamudana thengnagani haiba wafam su Stern Liangmai Naga Chief Association na makhata na phongdoragli Amaromda FNCC gi maikaidagi Manipur gi Governor Ajoy Kumar Balagi khuthangda Union Home Minister Amit Shah da pikiba memorandum amada Kangpokpi District manungda Kuki militant group singi designated campsing hangdoknaba center na paikhaliba tharang khudakta handokadabani natrabadi yamna sathiba pamdaba thodok thorakani haina su Jackson wafam thamli Foothill Naga Coordination Committee FNCC gi matung inna Kangpokpi District ki Cycle Police Station gi manung chanba Sijangda Kuki militant group singi sinai kem thamnaba tharang toriba amadi Kangchu Police Station gi manung chanba kharam wifi da thengsat kem thamnaba tharang toriba mafam sing asi nagagi ipai puna thamlamba territory singi manung chanaba lei maram asina hairiba mafam sing asigi status ta ahongba laknaba honarakba haibasi naga miyamgi traditional right amadi constitutional protection da sachina singnarakpani hainasu FNCC na phongdokli designated campsing asi thamnabagi matangda hairiba mafam sing asigi asengba lamgi mapu singda tanaraba amadi khangalamba tawdana ground survey tawkhibabu kanna yaningdaba phongdoladuna thawong asi unconstitutional oiba thawong ni haina memorandum aduda kanna yaningdaba amadi asawa phongdokhi loinana lokhalakliba khongthang asimak Manipur gi Home Department na suspension of operation su agreement review tawrakpa matamda nagagi sentiment pu ikai khumnagani haina pikhiba thajaba adu manghanbeni haina su phongdokli memorandum aduda makhata arduna commissioner cum secretary home Ashok Kumar yauna Manipur government gi official singna thajaba pibadagi FNCC na mamangda changsilamba khongjang handokhibani adubu leingang na thajaba manghanbaga loinana hojikna nagagi pai puna thambira malamgi manungda Kuki militant sing asi yoktuna thamnaba tharang lokhlagliba asida naga miyamna yaba ngamloi mawong ama natraga mawong amada thingnaba honagani darkar leirabadi masibu thengnanaba volunteer sing fawa semgalakpa yai maram asina pamdaw thodok sing thorak tanaba Kuki militant group singi designated camp sing naga area da thamnaba thabak lokhlagliba si khudakta lepnaba Union Home Minister da Athingba Thamkhre haina su FNCC na taksilagli Mizoram laingak na Idol Churachandpur helicopter service haudokadauri Idol Churachandpur helicopter service lehanaba Mizoram laingak na thabak lokhatpa Houkhre Mizoram ge official amana agency da ngasi phongdorakpa wafam da Manipur gi Churachandpur district amasung Mizoram anigi marakta chathok chasenda hena khudong chahanaba Mizoram laingak na Idol Churachandpur helicopter service lehanaba tharang lokhatkre wafam asi Mizoram gi Chief Minister Laldu Homa na Mizoram Assam amasung Manipur gi Mar Student Association gi luchingba singa ngarang pangthokiba mifam amada lauthokibani kumja 2023 gi May 3 dagi Manipur da Maite community amasung Kuki community ani gi marakta irang thorakpadagi Churachandpur amasung
Ferrol District ki miyamna leiba asigi atei mafam singa chatnabagi khwaidagi maru oiba mafam asi Aijol oiduna lakhibani. Manipur government na Aijol amasung Churachandpur anigi marakta helicopter service hanadagi thamlabasu chang naidana lakhibani hainasu official aduna makata na phongdoraki. Manipur da khundariba Mar Kuki amasung Jomi community asi mijoga ethnic amasung historical oiba nangnaba mari leibana hariba furup sing asigi marakta hena naknanaba mari lehenaba pandamda Mizoram lengakna helicopter service asi lehenaba thabak lokalakpani hari. Chief Minister Laldu Homaga Mar Student Association ki luchingbasinga unakiba aduda maheroi lup asigi maikaidagi Churachandpur amasung Ferrol District ki miyamga chathok chasin da hena khudong chahannaba Mizoram lengakna Tuibay Turel Mathakta Belly Bridge ama sakiba dubu thagatpa phongdoki hariba thong asigi hanagi structure adu chahi kun gi mangdagi tektuna leireklaba matung nongna saduna chahi asigi February da Mizoram Chief Minister Ladu Homana sanga khibani. Mar Student Association ki mute kangbu aduna ngarang Mizoram ki speaker Lalbik Jama Sport 4 Minister Lahing Loba Mar amasung opposition MLA amadi hanagi Minister Robert 4 Romaria Rogetsu Unaki handak pangthokadariba Mar Student Association ki General Assembly amasung Sekpui Festival Mizoram gi Saipum da pangthokadariba asiga mari leinana mifam Chief Minister ga unaki bani. Kuki militant sing na passenger bus thallaga ki khangpi kiba thawong condemn tawragli. Kuki militant sing na tawba thabak sing kupna yengsili haiba kawroida bani NACN. Ngarang September 9 gi ayuk pung 3:30 rom tabada Ukrul District ki Sanakai Theldagi passenger sing puduna Imphal tamna chatkiba bus ama district asigi manung chana laiba Molnom Village mapada Kuki militant sing na thatlaga passenger dagi phone mun khiba amadi nongmai kapthok tuna aki khangpi kiba thawong NACN na Wungtangkhul region yauna tongan ba Nagalup sing na kana yaningdaba phongdoragli. NACN Wungtangkhul region na thadorok pacherol amada ngarang ayuk Ukrul Central Subdivision gi manung chana laiba Nagakhul Sanakai Theldagi passenger sing puraga Imphal tamna chatkiba Bus ama lambi da Kuki militant sing na thatlaga passenger sing bu check tawbaga loina kihan khanganbagi thabak chathakiba thawong Akanba mong na condemn tawragli. Luba sige cherol amada Sinagai Theldagi lakhiba bus adu Kuki militant sing na Molnom Village mapada thatlaga passenger sing gi mobile phone sing check tawduna kihan khanganba pikhiba thawong adu Akanba irang thorakna basinba amadi Naga area da chathok chasin tawba sing da ki khangpi bani thawdo adu bu NACN Akanba mong da condemn tawbaga loina na matung tarakpada Naga area da Manung da chathok chasin tawriba passenger sing da ki khangpi bagi thawong sing chatharaklabadi madugi chapchaba paukhum pigani. NACN Kuki militant sing na tawba thabak sing kupna yengsili haiba kawroida bani haiba wafam su Kuki militant sing mafam da thamlakli. Foothill Naga Coordination Committee FNCC na su Kuki militant sing na Sanagai Tangkhul Village tagi khunja sing puduna Imphal tamna chakhiba bus ama Molnom Khul mapada Kuki militant sing na khamlaga passenger sing check tawbaga loina na aki khangpi khiba thawong bu Akanba mong da condemn tawrakli. Kuki militant sing thawong asi Naga miyam ki dignity amadi security da singna ba thawong ni Kuki refugee singna ikhoi gi pai puna thambira malam khai manung da Naga passenger sing free movement thingba privacy amadi security da khut thingjinna bagi hak amata leite athuba matamda thawdo asi da chena ba Kuki militant singna miyam da lale haina sengdokta batarabadi FNCC na chapchaba counter measure sing lokhatkani. Foothill Naga area da Kuki sing chathok chasin tawbada thingba pirakpa yai hari amarom da Ukrul gi Sinagai Khul dagi Imphal tamna lakpa bus ama ngarang ayuk Molnom Khul mapada Kuki militant sing na thatlaga passenger sing check tawduna mobile phone munba amadi aki khangpi khiba thawong adubu Sagolmang area Naga Student Association Salsa na Akanba mong da condemn tawrakli.